Treaty of Yandavugi matamda kuki laitre KKL. BJP na lusing balangakta yauriba Minister Nemsa Kipgen yauna kuki MLA ahumna handa kuki sing natongan balangak amagi mangmanglibase. Treaty of Yandavugi matamdagi haurak panihay na phongdok libo wafam asi aran bane. Treaty of Yandabu matamda kuki ay bawai fawba laitri hay na kanglaypakan balup KKL na phongdorok le. Ngasi Manipur Press Club ta paumisinga unabada KKL gi executive member Longjam Munindro na hay. Minister Nemsa Kipgen MLA Paulianlal Haukip amade MLA Haukolet Kipgen na tokhayba administration gi matang da pankibo wafam adumak buwari masakhangdaba du uthok savane. Haukiba kumjali singa maga chamapan kuntarukta Myanmar ga khuyak pinakiba Treaty of Yandabu gi matamda kuki hayba wahi fawba leiramde hay khe. Mahakna makha taraduna separate administration gi wafam ase Treaty of Yandabu gi matamdagi hauraklavani hairiba Minister Nemsa Kipgen MLA Paulianlal Haukip amasung Haukolet ki sagai ni hairiba Kipgen amade Haukip hairiba simaksu matamaduda leiramde hairiba wahi sing ase new kuki gi wahi ne asigumba puwari masak khangdaba miyamna lana sandokpa si athubada handokadavane amaromda kuki sing ne Anglo Kuki War thoki hairiba sisu aran bane British ki maike dagesu Anglo Kuki War thoki ba leite rebellion ni haiba wafam phawba leirivane Anglo Kuki War asidi semjan kiba puwari ni hai khe